ꯑꯩꯒꯤ ꯃꯤꯡ ꯃꯌꯦꯡꯕꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯁꯤꯡ ꯑꯦꯗ꯭ꯔꯦꯁꯅ ꯃꯌꯦꯡ ꯂꯝꯖꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯒ ꯑꯩ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯌꯦꯡꯕꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤꯅ ꯃꯌꯦꯡꯕꯝ ꯑꯣꯡꯕꯤ ꯑꯄꯥꯕꯤ ꯗꯦꯕꯤ ꯑꯩꯁꯦ ꯑꯦꯟꯂꯥꯏꯇꯟ ꯅꯣꯂꯦꯖꯇꯒꯤ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ 12ꯁꯦ ꯊꯥꯖꯔꯛꯄꯅꯦ ꯍꯥꯏꯗꯤ ꯃꯦꯟ ꯁꯕꯖꯦꯛꯇꯅ ꯏꯪꯂꯤꯁꯀ ꯃꯅꯤꯄꯨꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯗꯣꯃꯦꯟꯗꯅ ꯁꯣꯁꯤꯌꯣꯅꯦ ꯖꯤꯑꯣꯒ꯭ꯔꯥꯐꯤꯅꯦ ꯄꯣꯜ ꯁꯥꯏꯟꯁꯅꯦ ꯑꯗꯨꯒ ꯏꯖꯨꯀꯦꯁꯟꯒꯗ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ 9 ꯄꯣꯖꯤꯁꯟ ꯇꯥꯔꯛꯄꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩ ꯐꯥꯎꯏ ꯑꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯎꯔꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯣ ꯌꯥꯝꯅ ꯋꯥꯡꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯃꯅꯤꯡꯋꯥꯏꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯍꯥꯏꯗꯤ ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯄꯁꯤꯃꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁꯦꯡꯕꯗꯤ ꯃꯅꯤꯡꯋꯥꯏ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ 9 ꯄꯣꯖꯤꯁꯟ ꯇꯥꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯃꯥꯡꯗ ꯆꯨꯝꯅꯒꯤ ꯅꯉꯣꯟꯗ ꯁ꯭ꯀꯣꯔ ꯍꯦꯜꯂꯤꯁꯦ ꯄꯣꯖꯤꯁꯟ 9 ꯈꯛꯇꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨ ꯑꯥꯔ ꯑꯣꯜꯔꯦꯗꯤ ꯕꯤꯌꯣꯟ 1% ꯑꯣꯐ ꯄꯣꯄꯨꯂꯦꯁꯟꯒꯤ ꯕꯤꯌꯣꯟꯗ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯃꯅꯤꯡ ꯅꯠꯇꯦꯀꯣ ꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯟꯁꯤꯁ ꯇꯧꯖꯔꯤꯁꯤꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯁꯤꯗꯒꯤ ꯍꯧꯖꯤꯛ 12 ꯂꯣꯏꯔꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯊꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯂꯥꯏꯟꯗ ꯆꯠꯀꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯄꯔꯁꯄꯦꯛꯇꯤꯞꯇ ꯀꯔꯝꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯆꯪꯒꯦꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯒꯣꯜ ꯑꯃ ꯑꯦꯆꯤꯞ ꯇꯧꯕ ꯄꯥꯝꯃꯤ ꯑꯩꯁꯦ ꯃꯈꯥ ꯇꯥꯕꯗ ꯍꯥꯏꯗꯤ ꯄꯣꯜ ꯁꯥꯏꯟꯁ ꯁꯕꯖꯦꯛꯁꯦ ꯑꯣꯅꯔꯁꯀꯨꯝꯕ ꯇꯧꯔꯒ ꯑꯩ UPSCꯒꯨꯝꯕꯁꯦ ꯑꯦꯇꯦꯝ ꯇꯧꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛ 12ꯀꯤ 9 ꯄꯣꯖꯤꯁꯟ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯁꯦꯜꯐ ꯁ꯭ꯇꯗꯤꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯥꯏꯗꯦഡ് ꯁ꯭ꯇꯗꯤꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯣꯆꯤꯡꯒꯨꯝꯕ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯑꯣꯖꯥꯒꯨꯝꯕꯅ ꯒꯥꯏꯗ ꯄꯤꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯒ ꯏꯁꯥꯅ ꯄꯥꯖꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯍꯦꯜꯂꯦ ꯑꯩꯁꯦ ꯑꯅꯤꯃꯛꯇꯤ ꯑꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯁꯨ ꯀꯣꯆꯤꯡꯕꯨꯗꯤ ꯈꯔ ꯆꯠꯂꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯣꯆꯤꯡ ꯃꯅꯨꯡꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯑꯣꯖꯥ ꯃꯌꯥꯝꯒ ꯂꯣꯏꯅꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯣꯖꯥꯉꯩꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯍꯦꯟꯅ ꯍꯣꯠꯅꯖꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯑꯗꯨꯗꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯣꯡꯃꯗ ꯍꯣꯏ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯈꯛꯇ ꯅꯠꯇꯅ ꯑꯣꯚꯔꯑꯣꯜꯗ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯔꯛꯑꯦ ꯅꯣꯡꯃꯗ ꯄꯨꯡꯁꯦ ꯌꯥꯝꯅꯗꯤ ꯄꯥꯔꯦ ꯑꯌꯨꯛꯇ ꯄꯨꯡ 2ꯃꯨꯛꯀꯤ ꯆꯥꯡ ꯄꯥꯔꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯄꯨꯡ 2ꯃꯨꯛꯀꯤ ꯆꯥꯡ ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯀꯥꯏꯅ ꯄꯥꯔꯦ ꯌꯥꯝ ꯀꯟꯅ ꯄꯥꯕ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝ ꯀꯟꯅ ꯄꯥꯗꯕꯤꯗ ꯁ꯭ꯀꯣꯔꯁꯤ ꯋꯥꯡꯅ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡꯗ ꯑꯉꯥꯡꯁꯤꯡꯗ ꯀꯔꯝꯕ ꯑꯥꯏꯗꯤꯌꯥꯗꯤ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯀꯃꯥꯏꯅ ꯄꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯀꯨꯜꯗꯒꯨꯝꯕ ꯀ꯭ꯂꯥꯁꯇ ꯑꯣꯏꯔꯣ ꯀꯣꯆꯤꯡꯗ ꯑꯣꯏꯔꯣ ꯑꯣꯖꯥꯉꯩꯅ ꯇꯥꯛꯄꯗ ꯃꯨꯟꯅ ꯇꯥꯍꯧꯕ ꯑꯃꯗꯤ ꯃꯣꯏꯅ ꯇꯥꯛꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯍꯥꯏꯗꯤ ꯇꯥꯛꯏꯗꯣ ꯀꯩꯅꯣ ꯂꯧꯁꯟ ꯉꯝꯃꯒꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯑꯈꯪꯕ ꯈꯔꯗꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯥꯛꯄꯁꯨ ꯑꯗꯨꯝ ꯂꯧꯁꯟꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯪꯕ ꯉꯝꯃꯦ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯃꯈꯥ ꯇꯥꯔꯛꯄꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯋꯤꯁ ꯑꯃ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦꯀꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ